Makha chathajage mi ama oina Tongbra yamna chamba mingonda akaiba chattaba langandaba misak amani my personality se yamna samna hingi samna punsi leli ake amo thoina pamde ngabongi phajom natraga paisma stri taktaba furit ama waskat maflar lisai amaga loire wa ngangande tumina legali yamna naksina natinadrabadi maga wari saba luna thoi wari sabada nungaiba misak nate mana ngangla saklaga lecture tawraga taba nungaiba gi wani mingonda haijaba nonjaba napsaba hinajade masa amamogi car gari kaya lei adubu thabak thoram kaya da gari tongduna satke haide khongna natraga riksho tongduna lai sabha simiti gi meeting da tuminna maningda phongali miya mamangda masak utuna maka phongba pamjadraba misakni ma wangang bada makol sitha nangangali wangang ba loidringeda mahak tholakpada wangang ba hodringeda mahak tholakpada stage he ka khalakpaduda adum mayam si nok ba hore license paira ba migum haining ba wa pan ba leite hayok pata susingna ba leite phagi karem na ba sidok pa praman panthai nungaira ba wari matek liduna ataba kaya bu puning pai hali Tongbra gi wangang di ayuk nungdang imung manung college hotel na singbada ngang liba asiga magi drama da ngang liba asiga thoina khenade magi di matam punamakta drama gi dialogue tawna ngangi thoina semjin sajin ba tawde pairaki loksing yamna lei khudakta kainoma hekta haiba ngami noma ayuk angan ba amada Tongbra gi mayumda mi amalai masanupa buhangde masanupa ahanse engineer ni sahepu lebibra masa engineer ni sahep kaunai ekhoi gi lebakta khudakta khumi sahep ti bharat thadok tuna sakhiba kuire tarpan chon bada kari mantra thiba gi hangbada Tongbra na sumna khumlai aigi nupi bu ki duna son bani aina soliba mantra di atai nate Shakespeare GB so jasbana source yamna mana pamjaba Mahatma Gandhi Nehru aina pamjaba misang mayam adu son bani ojana sababati oiduna college gi oja mayam gi meeting tawi maduda strike to bagi warep tai madura ojana thuna hairai strike to batarabadi tolop phanglaga khara chontharaga tawse mayam wa launa noi jingkha gi dragas thabagi nungairaba thoktok ama sulei ojagi yum sabal oiraduna jingha kupningai leitabadagi matang ama da akhogi MP oibiramba Sri N Tombi Singh da ex MP hai matamduda wari sabada ojagi dama honage draga samatang mantri da thabira o haire ahan bada ojana yade adu haiman badagi draga sama matamduda mantri oiriba si kanano haibada salam ango ojagi draga se mayamga manadaba angakpa ama oina tharure sumna official oiba toktuna ojagi hunabi drama gi marol oina irure nungdang da thawam sak wari saduna leire haise mai yumdo manung da thawam sak sangaba numit khudingi jingkha phangnaba office karak pada uwana ibu masakhangle asina singba darkhas adu piduna mantri na paru pada mantri angakpada saure mabu sitaba karem naribani haina laure jingkha pira roi haire en tombina aidi MP na themduna oja khanghandana oja saduna dragas thabadagi uchinna chinna jingkhati phangki Padma Shri phangbada nuaira duna lekai na marup lekai gi marup amana oja da hai nuaire popagi mahei wal yale ojana khumi chak chara amaga sinaba yarabadi nuai khranida jisi Tongbra yamna ngauna lamhena oktana horai joar yamna sanai nupi koi joar satrang sanaba yamna pami joar sanabagi nungairaba thodok lei wari lei lan manungda thika tawringai da joar sanabada lupa satret khak mangki mayumda sel thopa tattana lai ojagi imung manungda ojana magi imungda paisa thoba lakpada lotuna lei magi nupina paisa adu singhi hai joar sanabada paisa mangi haribadugi matangda ojana hai
aidi jwar sanabada lai thengnaraba mini nakhoina paisa mangi hairubodu kachani ai jwar aidi cycle tare thadokpa yaukre cycle waiba phangadaba imanaba tare ti lei sithe khalagumba bang haiduna hekta phathokna bini karigumba phawrabadi paisa kotkadaba jani paisa yamna mangki asigumba experience mayam asina ojagi lila inabagi masak oiki punsida experience laiba yamna thengnaraklaba uraklaba misak amani magi angakpa magun amadi ahan ba ikhiba aduna loire amu hanna ide semdokte lila tamba nangnaba machet machet iraga piba ngami tamba hogathali yuman ba punsida su magi nupi noyon sakhi devi ga tongbra ga mot khena ba kaya yauki mieng punsi pandam mentality khena badagi tholakpani masi ayamba aiba kalakar singi punsi da thokali masigi matangda Kalidas Socrates ki nungaira ba wari lei ojana lila tawduna nupi singa loina ba ase ahan bada magi nupi noyon sakina yamna pamjaramde masigi haktaktagi kayara khanaduna oja tokhai na chak thonglaga chabana kongai ni masigi matangda ojana hai aigi nupi ga aiga mot khenai aigi nupi aibu maitei ahal amadawna aigi nupi na traditional Manipuri husband ama oiba pami aina madunate aina ahanba lila iba lila tawbada mana yamna pamde maramdi nupi na haga sanga tawi okte haiduna maha konthangda bahap tarai adudagi ayet pathoina pikhidre ai nupi dagi lila gi masak yamna phangi magi praman panthai kochi kotpa lila gi masak ngaptani aigi nupi gi gun namadi mahagi umpan bayamna hai economical oi paisa tungsinba chathok ta bayamna kalli asi magi magun namani ngasi lupa tara paibada hayeng lupa 35 kun chak thokna batawi aingonda natana nupa amada mayum panjarabasu nungai jarangwani paisa gi matangda sumna ojana panbirami aigi nupi la yamna ningi dharma karma laitin yamna thajai ayu khudingi govinda khoramba chali aina sorok phawwa thindopi besu yawi aigi isasing ase ai yamna lawi khras tawgali thoksagande economical oide mama lawde tongradi mamau singna seba tawba hainade mamau singna seba tawgadaba gi kan honai mana tawhalloidabagi kanna tawi maitei gi chanabi ritual swadar luhongba usomela arembada paisa manghalli haiduna yaningdana tattana solami arembada manghan babu aibana tongrana yamna sawi lila sibu yamna sengna luna khanjai kalakar singna ngausinaba discipline leitaba yu thakpa seng amkhai leitana sawi masigi maramda tattana ngang sawgandabo ojana lisaina kanduna kalakar singbu warakpa yaukhre tongbra yamna nungaiba mioi amani thawdo kayana thallaba punsi amani maonda nongchup amasung nongpokpi ki saitagi prabhab kaya changkhre mayam ase nainaraga magi top ama puthokpa ngami anouba angakpa mayamga manadaba haibase tongbra-gi asengba saktamni tongbra-gi sahitya amasung kala-gi matangsida tongbra-na sahitya lila kala haibase mapangi asumba phongdokpa nate nunggi asumba do symbolic ingit oina phongdokadabani haina lawi art is suggestive masi magi asetpa moni ramayanda yauriba yong som sing ase karigi wangang hali banu madu oithokpro mana tatana hai sa singbu wangang handrabadi phevel oidre punamak symbol ingit oina sijinabani saitagi manglangi asumbadi topa amani masigi asumba se nungda phumduna lotuna lei aphaba alankar shastra gi manungda athupa phongdokpa dhani asibu yamna yarami aphaba alankar amani haina lorami sabdana benjanana magi sakti ase phajabani haina khalami phajaba anoba khui gi maramda mana hai migi matau tamdana masa na thengnaba ngakta masak oina lengba lilabu naureng koi lila haibase nungai hennaraba sanabanina phajaba chumba masana yaujaba tabani thengnajaba taruba ado mingondagi puruba natana lila naureng kaunaba tai
ꯑꯣꯏꯊꯣꯛꯇꯅ ꯑꯣꯏꯕ ꯖꯥꯠ ꯊꯥꯖꯗꯅ ꯑꯆꯨꯝꯕ ꯊꯅꯨꯡꯗ ꯂꯩꯔꯤꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯁꯧꯗꯣꯛꯍꯟꯕ ꯎꯠꯄ ꯑꯁꯦ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯊꯧꯅꯤ ꯃꯔꯝ ꯑꯁꯤꯅ ꯇꯣꯡꯕ꯭ꯔꯥꯅ ꯑꯦꯕꯁꯔꯗꯀꯤ ꯑꯣꯏꯕ ꯈꯨꯠꯏ ꯑꯁꯤ ꯌꯥꯝꯅ ꯈꯣꯏꯗꯥꯖꯈꯤ ꯃꯥꯅ ꯍꯥꯏ ꯑꯦꯕꯁꯔꯗ ꯔꯥꯏꯇꯤꯡ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯍꯥꯏꯕ ꯎꯠꯄ ꯌꯥꯏ ꯔꯤꯌꯦꯂꯤꯁꯇꯤꯛ ꯔꯥꯏꯇꯤꯡ ꯁꯤꯗꯅ ꯉꯝꯗꯕ ꯑꯅꯧꯕ ꯑꯉꯛꯄ ꯍꯥꯟꯅꯒꯤꯗꯨ ꯅꯠꯇꯕ ꯀꯌꯥꯁꯨ ꯏꯕ ꯌꯥꯏ ꯇꯣꯡꯕ꯭ꯔꯥꯅ ꯃꯥꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇ ꯑꯦꯕꯁꯔꯗ ꯑꯣꯏꯕ ꯈꯨꯠꯏ ꯑꯁꯤ ꯌꯥꯝꯅ ꯈꯣꯏꯗꯥꯖꯈꯤ ꯃꯥꯅ ꯍꯥꯏ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯊꯧꯗꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯂꯥꯔꯩ ꯂꯥꯊꯨꯞꯁꯦ ꯈꯪꯅꯕ ꯐꯥꯛꯇꯨꯅ ꯁꯥꯟꯅꯕꯅꯤ ꯙꯔꯃꯒꯤ ꯃꯇꯧꯒꯨꯝꯅ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯑꯃ ꯎꯠꯄ ꯇꯥꯕ ꯇꯧꯕꯇꯗꯤ ꯃꯗꯣ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕꯗ ꯂꯣꯟꯗꯤꯟꯅꯕ ꯇꯣꯡꯕ꯭ꯔꯥꯅ ꯃꯥꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇ ꯑꯦꯕꯁꯔꯗ ꯑꯣꯏꯕ ꯈꯨꯠꯏꯗ ꯆꯪꯁꯤꯟꯈꯤ ꯑꯦꯕꯁꯔꯗꯀꯤ ꯂꯤꯂꯥꯁꯤꯡꯒꯤ ꯑꯇꯩ ꯈꯨꯠꯏꯁꯤꯡ ꯀꯌꯥ ꯄꯥꯗꯨꯅ ꯅꯩꯅꯈꯤ ꯑꯗꯨꯕꯨ ꯇꯣꯡꯕ꯭ꯔꯥꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯃꯥꯖꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯆꯠꯅꯕꯤꯕꯨ ꯏꯟꯗꯕ ꯁꯤꯗꯣꯛꯄ ꯄꯥꯝꯕ ꯁꯤꯅꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯤꯠꯌꯦꯡꯁꯤꯗ ꯖꯤꯕꯤ ꯁꯣꯒ ꯃꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯂꯩꯉꯥꯛꯂꯣꯟ ꯑꯔꯥꯟꯕꯒꯤ ꯆꯠꯅꯕꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯣꯏꯕ ꯂꯥꯏꯔ ꯑꯅꯪ ꯃꯤꯆꯝꯒꯤ ꯑꯋꯥꯕ ꯇꯣꯍꯠꯄꯤꯕ ꯁꯛꯇꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯀꯟꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯈꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯔꯕ ꯂꯥꯜꯍꯧꯕ ꯕꯤꯄ꯭ꯂꯕꯤ ꯑꯃ ꯑꯣꯏꯈꯤ ꯃꯥꯅ ꯍꯥꯏ ꯀꯗꯥꯏ ꯅꯤꯡꯈꯥ ꯇꯝꯕ ꯊꯤꯌꯦꯇꯔ ꯁ꯭ꯇꯦꯖꯗ ꯂꯥꯜꯍꯧꯕ ꯀꯌꯥ ꯄꯨꯈꯠꯇꯕ ꯌꯥꯗꯦ ꯂꯤꯂꯥꯗ ꯂꯥꯎꯔꯣ ꯑꯟꯗꯂꯣꯟ ꯍꯧꯁꯦ ꯃꯤ ꯍꯥꯠꯅꯤꯡꯗꯅꯕ ꯑꯍꯤꯡꯁꯥ ꯄꯔꯝ ꯙꯔꯃ ꯏꯔꯣ ꯂꯥꯎ ꯍꯧꯒꯠꯁꯦ ꯂꯤꯂꯥ ꯌꯥꯎꯁꯦ ꯇꯣꯡꯕ꯭ꯔꯥ ꯁꯥꯁꯦ ꯄꯣꯊꯥꯕ ꯋꯥꯗ꯭ꯔꯣ ꯑꯁꯥꯅ ꯂꯩꯃꯟ ꯆꯟꯈ꯭ꯔꯕ ꯈꯨꯏꯊꯈ꯭ꯔꯕ ꯂꯩꯔꯝꯃꯤ ꯑꯗꯨꯉꯩ ꯇꯣꯡꯕ꯭ꯔꯥ ꯑꯃ ꯀꯌꯥ ꯀꯨꯏꯅ ꯄꯨꯟꯁꯤꯈꯤꯅꯤ ꯂꯤꯂꯥ ꯂꯦꯡꯉꯣ ꯇꯣꯡꯕ꯭ꯔꯥ ꯁꯥ ꯂꯤꯂꯥꯗ ꯂꯥꯛꯑꯣ ꯇꯣꯡꯕ꯭ꯔꯥ ꯅꯍꯥ ꯑꯟꯗꯂꯣꯟ ꯍꯧꯁꯦ ꯇꯣꯡꯕ꯭ꯔꯥ ꯅꯪꯅꯦ ꯇꯣꯡꯕ꯭ꯔꯥ ꯄꯨꯛ ꯊꯟꯗꯕ ꯅꯍꯥ ꯏꯍꯨꯠ ꯁꯤꯟꯅꯕ ꯅꯪ ꯂꯩꯔꯕꯗꯤ ꯀꯩꯗꯧꯅ ꯁꯤꯔꯨꯒꯗꯒꯦ ꯇꯣꯡꯕ꯭ꯔꯥꯗꯤ ꯂꯥꯏꯔꯕ ꯇꯣꯜꯂꯕ ꯃꯤꯆꯝꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯂꯛꯂꯕ ꯂꯥꯏꯅ ꯊꯥꯔꯛꯄ ꯑꯕꯇꯥꯔ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯃꯥꯅ ꯏꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯃꯤꯆꯝꯒꯤꯅꯤ ꯇꯣꯜꯂꯕꯁꯤꯡꯒꯤꯅꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯅꯤ ꯂꯥꯏꯔꯕ ꯇꯣꯜꯂꯕ ꯃꯤꯆꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯒꯤꯗꯃꯛ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯆꯈꯤꯕ ꯑꯆꯧꯕ ꯊꯃꯣꯏ ꯑꯃꯅꯤ ꯑꯣꯖꯥꯒꯤ ꯉꯕꯣꯡ ꯈꯥꯎꯗ ꯑꯆꯧꯕ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯥꯕꯨ ꯁꯦꯝꯕꯤꯈꯤꯕ ꯀꯂꯥꯀꯥꯔ ꯈꯨꯟ ꯖꯣꯏꯀꯨꯃꯥꯔ ꯍꯥꯏꯕ ꯑꯃ ꯅꯤꯡꯁꯤꯡꯗꯕ ꯉꯝꯗꯦ ꯑꯣꯖꯥꯗꯤ ꯄꯨꯝꯂꯕ ꯁꯣꯠꯊꯔꯕ ꯃꯤꯑꯣꯏ ꯂꯤꯆꯠꯄꯨ ꯈꯣꯡꯒꯥꯎꯅꯔꯕ ꯃꯤꯑꯣꯏꯕꯒꯤ ꯃꯃꯜ ꯂꯩꯍꯟꯗ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯀꯟꯕꯤꯒꯦ ꯍꯥꯏꯅ ꯄꯣꯛꯂꯝꯕ ꯃꯤꯑꯣꯏ ꯄꯣꯛꯀꯤ ꯂꯥꯏꯄꯣꯛꯅꯤ ꯇꯣꯡꯕ꯭ꯔꯥꯒꯤ ꯐꯥꯒꯤ ꯑꯔꯣꯏꯕꯗ ꯇꯣꯡꯕ꯭ꯔꯥꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯐꯥꯒꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯥꯅ ꯐꯥꯒꯤꯒꯤ ꯑꯥꯔꯊ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ ꯀꯞꯄ ꯑꯃꯁꯨꯡ ꯅꯣꯛꯄ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯇꯣꯡꯕ꯭ꯔꯥꯒꯤ ꯐꯥꯒꯤꯅꯤ ꯐꯥꯒꯤꯒꯤꯗꯃꯛ ꯐꯥꯒꯤ ꯇꯧꯕ ꯅꯠꯇꯦ ꯑꯆꯨꯝꯕꯅ ꯇꯧꯕ ꯐꯥꯒꯤꯅꯤ ꯁꯃꯥꯖꯗ ꯊꯣꯛꯂꯤꯕ ꯇꯧꯁꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯣꯡꯕ꯭ꯔꯥꯅ ꯐꯥꯒꯤ ꯑꯣꯏꯅ ꯎꯔꯛꯄꯅꯤ ꯊꯃꯣꯏ ꯁꯣꯛꯅ ꯎꯔꯛꯄ ꯐꯥꯒꯤꯒꯤ ꯃꯁꯛꯅꯤ ꯐꯥꯒꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯑꯆꯨꯝꯕꯗꯨ ꯎꯔꯛꯄꯗ ꯁꯣꯏꯗꯅ ꯀꯞꯅꯤꯡꯕ ꯄꯣꯛꯂꯛꯀꯅꯤ ꯇꯣꯡꯕ꯭ꯔꯥꯅ ꯇꯠꯇꯅ ꯂꯥꯎꯖꯩ ꯑꯩꯅ ꯀꯞꯄꯗ ꯃꯤꯌꯥꯝꯅ ꯅꯣꯛꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯇꯁꯦꯡꯕꯃꯛ ꯇꯣꯡꯕ꯭ꯔꯥ ꯀꯞꯇꯨꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤ ꯀꯞꯈꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯒꯤꯗꯃꯛ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯕ ꯍꯤꯡꯁꯥꯅ ꯊꯜꯂꯕ ꯃꯤꯅꯨꯡꯁꯤ ꯃꯥꯡꯈ꯭ꯔꯕ ꯂꯩꯄꯥꯛ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯈꯤ ꯄꯣꯊꯥꯐꯝ ꯈꯪꯈꯤꯗꯦ ꯃꯁꯤꯅ ꯂꯥꯏꯃꯟ ꯑꯣꯏꯈꯤ ꯑꯩꯈꯣꯏꯅ ꯀꯨꯟꯁꯨꯕ ꯁꯇꯥꯕꯗꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯑꯃꯁꯨꯡ ꯑꯉꯛꯄ ꯅꯣꯛꯋꯥ ꯁꯥꯟꯅꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯝꯅ ꯀꯥꯎꯕ ꯉꯝꯒꯅꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯣꯏꯗꯅ ꯁꯣꯟꯅꯍꯧꯔꯒꯅꯤ ꯂꯩꯔꯝꯃꯤ ꯅꯣꯛꯋꯥ ꯁꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯇꯣꯡꯕ꯭ꯔꯥꯅ ꯆꯜꯂꯝꯕ ꯖꯨꯛ ꯑꯁꯤꯒꯤ ꯄꯥꯎꯈꯣꯡ ꯑꯃꯅꯤ ꯂꯣꯏꯖꯔꯦ ꯃꯇꯥꯡ ꯑꯁꯤꯗ